Hakchanggi oiba Ayamba Matmda Famjinduna Leibagi Fttaba loinana Esing Marang Kaina Thkpana Hakchangda Piba Kannabasing haibasina Matmda Aikhoi Mioibada Kanagada Papause the Yumpam oiba Maru iba Kara update Taujari Kanagumbana Ayamba Matmda Famjinduna Leibagi Mathautaba Tabak Taurabadi Hakchang Leng Otpagi Chang Watpa Maramna Nomagi Arumba amasung Noibe Hnthahlli Masina Maram Oiraga obesity Thamoigi Laina Diabetes Tongan Cancer Makalsing amasung Sarupa Thkpana Sing Bagi risk Wankhalage Mimi ki Hakchang sajal tawbaki mawng matawna tokhaina thamkhraga nobet chupa Famjinduna Leiba miyosing ngantana siba yabagi risk wankhalaki hiramasi matangda sathagiba study ki report matung ina nobet chupa Famjinduna Leibagi mahut pongkhai khunigi hawkotlaga ngahek khongkap khara chathok sajin tawrabadi ngantana siba yabagi risk hantharaki New York ta Leiba University Medical Center na sathagiba study ki report na haike nongmagi manungda akaknaba matam khara kai thoktuna Hakchang sajal tawraga atay matam singda Famjinduna Leirabadi thoidokna kanaba phangde Hakchang sajal tawba natraga su nomagi manungda Ayamba Matmda Famjinduna Leitaba amasung Hakchang Leng Otpagi thongduni kanaribasi khwaidagi phabade Hakchang sajal tawbaki mathakta Ayamba Matmda Famjinduna leitabadune Dr. Singi Networking FQ Rufina chathakiba study amagi matung inna Hakchang Leng Otpagi Chang Watpa amasung Ayamba Matmda thabak amasung nanghawraroi haibagi mawngda langtaknaba pokpana India da thamoigi laina ohelapagi matangda khwaidagi maruoiba maramne Survey ki report na haiki India da mi chianbagi matangda sada kun manga romde thamoi ki laina na maram oiraga sibane City ki inakara khunba nuayai fana ingba music khakta natana khunggangi lairaba music da su chapmaraba mongda thamoi ki laina leiraba thengna ke masigi maru oiba maramde inak khunba imungi music na afaba chinjak charaba su Hakchang Leng Otpagi Chang Watpa aduga lairaba imungi music na Hakchang Leng olaba su masi oiba chinjak masal chuna chadabanane Dr. Lising Aniga Chani Kuntra India ki tongan mafam da sathagiba study ki report na haike sakja yuthak amasung punsi mahing soibana apunba mising ki chada kun mangarom thamoi ki laina na napadagi banung matam chadana sibane Medaltana cardiology ki senior consultant oina Leiba Kartikia Bhargavana haike Ayamba Matmda Famjinduna Leiba wakhal charangnaba amasung maikhusi nabana maram oiraga cardiovascular disease ki chang wankhalakpane Masiki mathakta thauda tauba chinjak ka hena chabadagi I utong Famjinllaga heart ki mathauda akaiba thokalakpadagi heart attack tawlakpane imung manunggi oiba I mari dagi lawnarakpa thawna ohelakpa thamoi ki laina di supna dagi chada taraga humdoi khakni haina medal dagi senior consultant cardiologist ke Bhargavana phongdokhe adunani family history na maram oiraka heart attack tawrakpani amasung laibakta tamba ama laksarasanu aiduna leithokpagi matam nadre Isa na section thorong lakutuna jariba makai harki mathauning thina pangtokana naba honagadabane thamoi gi laina ohilakpagi matangda medal dagi managing director Naresh Trehan na aike maikhusi naba Hakchang Leng Otpagi Chang Watpa chini jawba chinjak ka hena chaba tumba chaba matam naidaba thauda tawba chinjak henjina chaba amasung Ayamba Matmda wakhal wabana hormone gi khal kai thalakpagi heart disease ohilakbane World Health Organization WHO ki matung inna Ayamba Matmda Famjinduna Leiba haibasi maikhusi nabaga chap manana Hakchang sokningai oi aire Hakchang Leng Otpagi Chang Watpa haibasina mioi kya manung matam chadana chianbagi matangda marisuba khwaidagi maruoiba maram oire WHO ki report na aike punchi mahing soiba amasung Ayamba Matmda Famjinduna leirabade psychologist ki risk wankhalaki psychologist haiba punchi wakhal ki pukning wakhal ki oiba laina asina narabade Isagi ithauda akaiba thogalakpaga loinana thamoi gi laina ohelakpagi sahi 15 punchi tension lali haire masagi sahi 19 dagina sahi 34 phawbagi manungda leiba mi khudingmak khongna chatpa cycle thauba imunggi thabak ingkhang nomba amasung sana khonaduna sayul amada minat chama yang khairomde Hakchang Leng Otpagi thabak tawgadabani haiduna WHO na recommend tawre amromda Mumbai gi SRT hospital da diabetologist oina Leiba abe base view na chathakiba study amag report na haike Hakchang Leng Otpagi Chang Watpa na haukiba sahi taragi manungda diabetes na naraba miyoi million kuntrarom India da masing enggalakhe haiba miyosing adu masagi sahi kundagi nifu phawpagi manungda leiba ngaktane kumja sok lising ani ki angan basaruk da diabetes na naraba miyoi million kuntramathoi dasmik tarit lom India da leiramme adubo haujik sok lising ani 15 da million jangkai yaurakhe Saba thakpa matam naidaba mapung phana tumdaba Hakchang Leng Otpagi Chang Watpa amasung punchi mahing soibana punamag asi ohelakpani aina SRT hospital ki diabetologist abe dispute na phongdokhi mari dagi loinarakpa jin gi asoibana diabetes ohelakpa yaurabasu Ayamba de punchi mahing soibadagi ohelakpani aire India bu world diabetic capital oina lauthokibaga loinana komja soklising ani kon manga dadi laina asina naraba miyoi million humdrarom India da lairagani aina panare
Mumbai ki Holy Spirit Hospital da diabetologist oina Leiba Tejas hana aike masagi sei taragani thoi amasung tara taruki manungda Leiba angang phauba type 2 diabetes nabagi case thengnaba maramna mipum khudimak ponsi mahing semdokpa amadi toina check tawbagi thangai phadaba leire ponsi mahing semdokpa amadi toina check tawbagi thangai phadaba leiraba oibana diabetes blood pressure wangba amasung heart disease na singbagi ponsi mahing ga mari leinaba leina sing ngakthoknabagi amatangai raba pambaidi ponsi mahing semdokpane Amoromda amuk ising marang kaina thakpana Hkchangda Piba Kannabasing Miyoiba Ayamba Hkchanggi Arumba Hnthahlli matangda tongan ba thaurang kaya lokhanaram lagani adubo Yamna araiba mongda ising marang kaina thaklaga ahenba phet lakthuktuna Arumba Hnthahlli yai haiba wafam aside khangdaramdaba yai Handakta pangthokiba study amaki matungina ising marang kaina thaklabadi Hkchanggi Arumba Hnthahlli amasung pukki anoiba saruk magankiba ngami haire Researching na aiki isingda carbohydrate fat natragana protein yaude maramaduna Henjinna thaklabachu hasang Hkchanggi Arumba henkan hande madugisu mathakta ising marang kaina thakpa matamda henjinna sasin gadabadagi ngaktokpa ngame United States Leiba University of Michigan assistant professor Temi Changna aike numit khuding ising marang kaina thaktuna Hkchangda mahigi saruk anandabana kanaba kayamarom pe anoiba amasung body mass index BMI wangba mioi ayambana Hkchangda mahigi saruk wadi haiba study adudagi khanglakhi amromda ising marang kaina thaktaba miyoising ka hena noikhalak pajai haina so study adudagi khanglakhi maramaduna Hkchanggi Arumba Hnthahlli airabadi ising marang kaina thakpaga loinana wai amasung mana masing marang kaina saba mathau dai researching na masagi sei taraganipan amadi humpu mari gi marakta leiba miyoi lising mapan samga kunganipan gi saksa yuthak amasung punsi mahing kupna yengsidaba matungda wafamasi khanglakpane Study report asi Annals of Family Medicine Journal da handakta phonglakhe Miyoi bagi Hkchang asi matakta Hkchanggi kayat ayamba ising yaudrabadi mathau ningthina pangthokpa ngamde maramaduna ising gi saruk walakpa matamda kayat ayamba mathau ningthina pangthokpa ngamlaktabadagi Hkchang nungairakte kanagumbana karen thagi saraba matamda numit chupa ising sungthak thaktana leiba matamda wafamasi asumaran choidana khangba ngamgane hydration expert Kate Gigana phongtokibagi matung inna miyoi ayamba ising khawrangbagi Hkchang Chok tharpa matamda chak lamba oirabai ningduna hek sasille maduna maram oiduna Hkchanggi Arumba hengalaki Hkchang manungda mahiki saruk walakpa matamda dehydration tawbadagi khawrangba phawraki yamna toina dehydration tawrabadi maroiba kayat ayamba soksilakpa marapna metabolism da asoiba thorakpadagi Hkchang noikhalaki World Health Organization amasung khanghairaba nutritionisting na aiki aying asa honglakpaki matung ina sabagi chang wangkhalagliba makai Hkchang manungda yauba Ising ki saruk ayamba humang amasung nanil oina mangki matamdu da mangki ba ising ki saruk adu mengkhatnarbagi damakta ising thaksin ba mathau tai isam champa miyo sing gi yengnabada sanaroi sing humang thokpagi chang wange hiram asigi matangda akhang ai sing na aike sanaroi sing marakta ising ka hena thakpa miyo sing na masagi performance hena phajana uthokpa ngambagi khudong chaba phangle ningsa soru honbada manil oina yaukhiba amasung humang oina thokiba ising ki saruk punamak mengkhatnarbagi damakta numit khudingi ising marang kaina thakpa mathau tai Ising marang kaina thaklabadi Hkchang manungda yauba fat amasung soluble fiber tumhanbada mateng pange kidney amasung liver da Hkchang manungdagi amot phasing sengdokpadu sa mateng pangsille large intestine da ising na fiber ga pullaga amot phasing doktuna khong hamba nungai helle ising marang kaina thaklabadi colon na amangbada yauba ising punamak chuchin khiba maramna khong hamba yahante amasung constipation gi risks hengalalle ising marang kaina thakpana cancer makhal kya ngakthokpa ngame Akhang ai singna aiki ising yamna thakliba makai blood cancer ke risks antharaki ising marang kaina thaklabadi toina mapan thokpa maramna bladder da cancer ohelakadaba carcinogen tungduna leiba ngamde madugi sumathakta colon cancer amade breast cancer ke risks Hnthahlli ising marang kaina thakpana pukning wakal nuahin bagal loinana brain gi mathong ningthina pangthokpa ngamalle Chang hairap manaba mairoi sing marakta ising hena thakpa mairoi singna exam da mark hena phangi aiba study amadagi khangbangam khe ising thakpagi kanabadi loiba naide kanagumba miyoi ama matam sangna ising thakta batarabadi kok siklakpa yai kalen thagi saraba matamda kanagumba miyoi ama kok siklakpa tarabadi ising class ani thaksin ba matamda minute 30 rom leiraga kok sikpa pharaki aiba study amadagi khangbangam khe maramaduna kalen thada mipum khudemak pung ani kanaraga ising class ani ahum thakpa mathau tai haire Numit kudingi lumbu sahaba ising da khawnaw tengba miyoi sing upper respiratory tracts da infection tawbagi khudong chada pa mayukna de amasung lok thunggande study amagi matuk inna numit kudingi ising marang kaina thakpa miyoi sing heart ki laina narakpa yabagi risks mayukna de
Numit kuding ki ising asabana khong hambaka loinana ningjolda higa jaiba matamda igi isel phagalakpa maramna Hnthahlli punamak asigi mathakta numit kuding ising marang kaina thakadabane. European Food Safety Authority ki recommendation matung ina numit kuding ki jamdrabada nupi na ising liter 1.6 amasung nupa na liter ani thakpa mathau tai haire. Arumba content asigi maro iba pau khara asi pabaw damjariba Manipur Local News YouTube channel amadi Facebook page asidagi yengbiriba punamak pathagachari loinana channel asina tumda kanarabadi subscribe like and share toba kaugi ganu punamak po amuka hanna thagachari.